Yo guys, how's Mass Electronic have the latest Samsung Galaxy Z Fold 6 lakuna lede. Masigi review of the young minase. Hariba phone asigi processor ase Qualcomm Snapdragon 8 Gen 3 processor lai habadi processor adukki matik chawre makoina top oigadoi ni ko 12GB 256 storage lakani phone ase khogi mamang da lakiba fold mayam dagi kadang handaraga habadi slim oina lai aduna paiba matam da su yamna handy oraga yamna phajaba phone am kha oire ko ma sigiza selfie mode change dana usang mo tamda back camera under back camera channel singi marakta pami bali bataragadi Mass Electronic Hub New Check on Travel Market ki piri ba contact number se contact to shin biraga adum lawi khudong saba legani ko ma'am. Thank you.